ngasi phong tuan tuan ba Manipuri sipong sing amasum thokhiba thawdo athok sing digi maruwai bi pauk sing khongga saraga Manipur top channel gi mai kai digi mayam na thamjagi ahanbada Assam na thokpa thawdo amoina Assam da Dukandar amana jin setuna lakpi nupi musa ama tamthina Phurakhre haba pawma report tawri Assam gi Biswanath district manung sana leiba dukan amagi mapuna maki dukanda pot lei lakpi nupi masa mabu jin selaga lai haiba wahauda asawa phongdo khibaga loinena tamthina phubiraba matungda maki dukandagi tanthokre nupi masa du burka selaga lakpagi mahutta jin oina seli haibagi damak kawraga tanthokibani hairi mobile phone gi masak sing yon ba store adugi mapu Nurul Amil kauba miya aduna nupi masa adu da pot yon ba thingkhibadana tana jin setuna lakpagi damak ikaiba piduna tanthokibani mahaki dukandagi nupi masa adubu Dukandar aduna intokhi nupi masa aduna agency da phongdo khibagi matungina mahakna dukan adudagi pot leigi haina hotna rubada ahal oiraba Dukandar aduna mangonda tathi tawaina ikaiba piba mongda sairak khibadana tana maki dukan amuhana sanglakanu haibu wafam sing phongdo rakhi dukan adu Nurul Amilgi mayumda masamangna salaibani maki luza daba thawong sing aduda imung manungi miyoi kaya amatanasu athingba pikhide jin selaga maki dukana laklabadi maki imung manungi miyoi sing dasu matau tamnarakani haibu wafam sing Nurul Tamilna nupi masa aduda phongdorakhibaga loinana maki mamau nupi di burka natragana hijab setli haibu wafam nupi masa aduda phongdokhi hairi nupi masa aduna Nurul Amilgi dukandagi halaklaba matungda thokhiba thawdo khudima mama mapada sithadana pawdongki maki apokpana Nurul Amilgi dukana satuna wafamnaki matamdudasu Nurul Amil amasu maki imung manugi miyoi singna nupi masa adugi apokpa aduda tamthina Phurakle hairi masigi matungda nupi masa adugi imung manungna polista complaint ama thangatuna Nurul Amil amadi maki masanupa anigi mathakta ain goyba sairak phanganbinaba wakatkre accusing adu police na fagalaba matungda investigation sathaba hokre hainispali atopa pawamanamo training exercise satharingaida surungkin tharakpadagi Brazil da firefighter mapan sikre hainsu report tawri Brazil gi Sao Paulo state liba gorung amada firefighter sing training satharingai sairakta gorung adudagi mathak thangba saruk sing ningkhairakpada nanduna firefighter mapan gi punsi mangkhre haidi miyoi mapan kutakta sikhibaga loyana atopa firefighter amadi kanmangam hore haujung mafam aduda kanagumba firefighter amata lehaudre haina Sao Paulo gi fire department na Twitter phongdorakre state adugi Antinopolis sahar manakta laiba gorung amada firefighter kunga taruki team amana training exercise tharingaida laibak thiba thawdo adu mayokna khibani haina fire department na phongdokhi gorung adugi mathak thangba saruk ningkhairakpada team adugi miyoi mapan khudakta sikhibani ahanbigi oina pirakhiba report adugi matung inadi firefighter taraga manga gi team amasu gorungi ate akai marakta phumjinduna lairi haina phongdorakhibani thawdo aduda aso apan mayona kraba firefighter manga di local hospital amada phukhatuna laikatnaraba matungda kai hena soktaba maramna research tokre haba wafam city adugi mayor gi office na phongdokhi haina spali atopa report amana Hebatulaha akunjada miya mamang na Phurakle haina Taliban na claim tauribadu thajaningai oidri report Taliban gi supreme leader Hebatulaha akunjada Kandahar da leiba Jamia Darul Ulum Hakimiya da laktuna darmigoeba mi phamna saruk yakhre haina Taliban na phongdokre Heartline Islamic group asina Afghanistan interim government ama semlakiba matamdagi makoigi supreme leader asi uba phangkhidre haina maikei kyadagi phongdok narakpa laikhrabani hanakta Taliban makoigi leader adu mangkhiba leite miya marakta sanglaktuna darmigoeba seminary amada saruk yakhibaga loinana maku sogatpa miyoi singda wangangki haina phongdorakhibani Taliban makoigi supreme leader hingduna leidi miyamgi thoram singda saruk yari haina phongdokhibasi hokibo August thada makoina Afghanistan khudum chankraba matungda ahanbo oina handakta phongdorakpani makoigi claim adu video natragana photograph yauna phongdorakpa nataba maramna kanagumba amatana thajaba ngamnadri
Hebatullah akhunjada miya mamang na thulaki haibisi Afghanistan ki kanagumba lanai miyoy amatana uhawi natragana khanghawi haibigi report ti laitri maramasina Taliban lusingbasi siramba yai haibisida thajaba miyoygi masingna yambasu heli haki Supreme Leader si uwa phangkidaba matungdagi Taliban leadership ki manungda mot manadaba kanglupsing khaidoktuna mapung phaba government ama ngasi phaba Afghanistan na siam ngamdana leiribani haina mi ayamana thajanari hairi Amaramda Taliban minute 10 sangba video clip ama thadoktuna Hebatullah akhunjadagi khunjel ni haiba wa ngangbugi clip ama thaduraki haina spouse na makhatana phungdurakli Makasa tarak poina to papawa mana UP gi Kanpur Zika virus ki case tara confirm oire 16 thorang kan khadankre Uttar Pradesh ki Kanpur hauju power Zika virus ki case tara confirm oire baga loinana virus asi makhatana sandorakpa thingnaba 16 thorang kan khatle haina official singna phongdokre official singdugi matungina mamangi tha state sida ahan boina Zika virus ki case thengnakhibagi matungdagi Uttar Pradesh government sample sing park sana test tobagi thabak sathari makoina haiki hauju power arum lehaugi layong leiba miyoi sani ga yankhai gu humdoi amasu miron binupi samaga ahumgi sample sing King George Medical University Regime Yuda thaduna test tokre hairiba sigi manungda State sigi Kanpur district ki miyoi tara Zika positive oirama thengnare haina makoina phongdurakli Zika si virus si sian ba kang singna sikodagi sandokpani State Health Department ki official amana haiki haujuk virus asi makhatana sandokpa thingnaba 16 thorang sing kan khatle haina su pawsin makhatana phongdurakli Atopa paw manamo security force singa kapnabada nupi mawis ahum sire Chhattisgarh ki Dantewar district ngasi thokiba security force singa numai kapna bigi thawdo amada punna lupa lakh taraga manga gi sel gi mana puriba nupi mawis ahum sikre haina police official amana phongdokre Dantewar gi superintendent of police Abhishek Pallabana phongdokpagi matungina numai kapna bigi thawdok tu ngasi ayuk pung 3 lom tabada district sigi Kateklen police station gi manung chanba adawal amasum Konjeras khungi marakta leiba umang amar thokibani magna haiki mawi sing satok sasin tawbigi paw phangbadagi security force singi apunba kangbu amana umang du da operation chatharingai da mawi singna nomai kapsilakpani nomai kapsilakpadurigi security force singna handuna kapnaki haina phongdokladuna magna haiki nomai kapnabigi thawdo dugi matung thawdok thokpham duda thi humbagi thabak sathabaga nupi mawis ahumgi asibak sang sing thengnaki Laikhidraba nupi kadar sing adugi maming Raje Mukasi Gita Markam amasum Jyoti Ilis Bime Nupo Kawi haiba khangle haina phongdokladuna magna haiki makhoi homak lona athingba thamkhraba CPI Mawiski Kalek Line Area Committee gi member ne makhoi ahum hingsa gi thabak thoram kayamukta senabaga loinana makhoi punna lupa lakh taraga manga gi sen gi mana puribani haina SP na phongdokli Pallabana haiki thawdok thokpham dudagi numai mari improvised explosive device ani wire hidak langthak mawiski sesang amasum atai nungti numit khudingi sejinaba potlam singsu phangki haujisu security force in area dur operation sathari amadi makhataba akopa paw ngaidi haina sumakna phungdokhi adu haujiko inadi mem paw sumatang asa lusinjarage amasum pathoksugi du soikiba lankiba kya yars mem nanga pigani matam gi maruebi paw sing leptana update pijarake haina channel sigi mekedi gi sumyamna thamjari and thank you